एनी वॉक ऑफ लाइफ ते लेबिबा पुनमकना अखोई सरुक यामिनर कांदा अखोई असिगुंबा अखोइना पिसन जखरिबा वाहंग तरेट असिगी चपचाबा पिरइबा पाखुम अमसुंग मणिपुर मियामना करी रेस्पॉन्स तौगदगे हाबदु अखोई नुमिदसिदा लौगनी मरमदुना लेबिरिबा पुनमकनासु अखोई हाइरिबा कन्वेंशन असिदा सरुक याबिनबा अई अमुका हना मीडिया की थोंदा कोकोमी की माइकैदगी थमजगे अदुगा लोइना लोइना पिरइबा पाखुमसी हुजिमकी ओइनदी अपेनबा अमसुंग मसिगी लैरिबा तकोम तकोम मानबा इन मणिपुर गवर्नमेंट की फिरेबसी नमरम ओरकांदा अखोई मणिपुर गवर्नमेंट का सी कोकोमीना प्रेस ब्रीफिंग प्रेस मीट पांथोक्से मरोइना हौखिबा 2023 की मे अहुमदगी ngasi फाव चथरबा दुमलबा क्राइसिस असी इ मतंगदा हुजिक फावबा तंगदु लैताबा फिबम अमदा हंजलकप ngamdana लैरिबा पुनमक्सिंगसिगी येंगाकांदा कोकोमीना हंतकी लाइबा मेगी तांग अहुम कोई सिदसु कोई सुमलबा कुकी नार्को टेररिस्ट सिंगसिना कोई मियाम दलांदा किबा नुमिदा सिबो कोइना सही कुदिंगे कोइना पांगतोक्तुना लाकपा नुमलबा मणिपुर पीपल्स कन्वेंशन ऑन 3 years of मणिपुर क्राइसिस आइबा नुमलबा थिमसिदा मणिपुर के पीपल कन्वेंशन को इम्फाल पांथोक्चगनी हाइरिबा कन्वेंशन से पांथोकपग लोइनना हौजिक लैरिबा मणिपुर की क्राइसिस असिगी मतंगदा द वे फॉरवर्ड कदम मोंगदा चंगसिलकांदा मांगलमदा चंगजिनबा यागदगे करम रिजॉल्व तौबा यागदगे कुसुम मसिगी मतंगदा मणिपुर की लैरिबा इंटेलेक्चुअल सर्कल तोंगान तोंगानबा अखंग अहिसिंग तोंगान तोंगानबा लोकल क्लबसिंग मैरा पाइबिसिंग पुनमक्सिंग सि यावबा अदुमलबा असिगी अदुमलबा कन्वेंशन अमा पांथोलक तुना अखोई मणिपुर की हुजिकी क्राइसिस चाही अहुम मपुंग फारकपगी थौरम अमा पांथोक्चगनी हाइरिबा थौरम मसी पांथोक मनी इम्फाल की मफम सिदा पाक चाउना मियाम की ओइबा कन्वेंशन सि पांथोक लोइनना तोंगान तोंगानबा डिस्ट्रिक्ट सिंग से सोइकोई तोंगान तोंगानबा डिस्ट्रिक्ट लेवल दा अखोई नुमिदसी अखोई चाही अहुम मपुंग फारकपगी ओइबा दुमलबा मणिपुर क्राइसिस सिगी मतंगदा खननैनबा थौरम मसी अखोई पाक अखोई मफम मफम सिंगसु अखोई पांथोनबा कोकोमी की माइकैदगी कोई सेम साजरी नुना हाइरिबा नुमिदसिदसु अखोइना मणिपुर मियामदा कोई अपील तौजनिंगिदी कैनो हारकांदा क्राइसिस असिदा दुमलबा चिन कुकी नार्को टेररिस्टसिंगना गी दुमलबा खुत्ता थवाइना पोंथा पिखरबा अथौबुसिंगदुगी मफमदा कोई नुमिदसिगी नुमिदांग पुंग 8 ताबा मतमदा मकोइगी मफमदा इकाई खुमनबा उत्पोइना लेकाई लेकाइदा तोंगान तोंगानबा क्लब ऑर्गेनाइजेशन लेकाई लेकाइदा कोई मैरा कटपीदुना कैंडन कटपीदुना कोई अवाबा लेखिदबसिंगदुगी थवाई मिरेनगिदमक्ता कोई नुमितसिदा पुंग 8 ऐकल लेकत कोई मैरा कटमिनबा अमदी नुमिदसिदा कोई मणिपुर मियामना हानदगी मणिपुर गवर्नमेंट अमसुंग इंडिया लेंगाक्ता तांदुल लाइबा हंतकी तांग 19 अखोई नापीगनी हंतकी तांग 15 अखोई कोकोमी मणिपुर मियाम तोंगान तोंगानबा क्लब ऑर्गेनाइजेशन लेकाइगी मैयामखक मेरा पाइबी तोंगान तोंगानबा जेएसी तोंगान तोंगानबा जॉइंट एक्शन कमिटी तोंगान तोंगानबा बॉडी मैयामखकना स्पॉन्टेनियस ना नोंमतदा अखोइना पिसिनखिबा वाहंग 8 यावबा अदुमलो वाहंग अदुगी पाउखुम मणिपुर गवर्नमेंट मतिक चाना पीगदबनी हाइबा खोलाव अमसु लौमिनसी हाइबा वाफम चिथमजगे लोनी लोनीना अखोइना तांग 15 मणिपुर मियाम लोनना मणिपुर गवर्नमेंट चीफ मिनिस्टर अखोइना पिसिनजखिबा अदुमलबा वाहंग 8 अदुगी पाउखुमदा मणिपुर गवर्नमेंट की होम मिनिस्टर ना तहा तहाना यामना खंथब तौदना हाइरिबा क्राइसिस असिगी ओहेललिबा मणिपुर मियामना 8 थोंना खनरबा हानदगी अदुमलबा मियामना पामना लाबा डिमांड तौदुना लाबा वाफमसिंग अदो मखोइना क्राइसिस असि लुमना लोइसिनिंगबगी मखोइदा यामना अचेतपा फिरेप अदु लैबा मानदबा मोंगदा तराई तराइना हेक्ता
ꯑꯩꯈꯣꯏ ꯄꯥꯎꯈꯨꯝ ꯑꯁꯤ ꯃꯈꯣꯏ ꯄꯤꯔꯛꯄ ꯍꯥꯏꯔꯤꯕ ꯄꯤꯔꯛꯏꯕ ꯄꯥꯎꯈꯨꯝꯁꯤꯡ ꯑꯁꯤ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯀꯣꯔꯦꯒ ꯑꯖꯨꯝꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯄꯤꯔꯛꯏꯕ ꯔꯤꯄ꯭ꯂꯥꯏ ꯑꯗꯨ ꯑꯩꯈꯣꯏ ꯔꯤꯄ꯭ꯂꯥꯏꯅꯦꯅ ꯂꯧꯗꯦ ꯃꯗꯨ ꯃꯈꯣꯏꯅ ꯇꯍꯥ ꯇꯥꯅ ꯇꯒꯣꯝꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯇꯕꯒꯤ ꯃꯃꯤ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯈꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯇꯥꯡ 3 ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯄꯤꯔꯛꯏꯕ ꯄꯥꯎꯈꯨꯝ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯤꯌꯥꯝꯅ ꯀꯔꯤ ꯐꯥꯎꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯂꯩꯉꯥꯛꯇ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯀꯔꯤ ꯊꯧꯒꯥꯏ ꯂꯧꯒꯅꯤ ꯀꯔꯤ ꯊꯕꯛ ꯇꯧꯒꯅꯤ ꯀꯔꯤ ꯈꯣꯡꯖꯪ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯃꯦꯒꯤ 3ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟ ꯑꯣꯟ ꯃꯅꯤꯄꯨꯔ ꯊꯥꯔꯠ ꯃꯅꯤꯄꯨꯔ ꯈ꯭ꯔꯥꯏꯁꯤꯁ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯀꯟꯚꯦꯟꯁꯟꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯑꯦꯅꯤ ꯋꯥꯛ ꯑꯣꯐ ꯂꯥꯏꯐꯇ ꯂꯩꯕꯤꯕ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯤꯁꯤꯟꯖꯈ꯭ꯔꯤꯕ ꯋꯥꯍꯪ 8 ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯤꯔꯛꯏꯕ ꯄꯥꯎꯈꯨꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯀꯔꯤ ꯔꯦꯁꯄꯣꯟꯁ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯧꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯀꯟꯚꯦꯟꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯤꯔꯛꯏꯕ ꯄꯥꯎꯈꯨꯝꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯄꯦꯟꯕ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯇꯒꯣꯝꯕ ꯃꯥꯟꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯐꯤꯔꯦꯞ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒ ꯀꯣꯀꯣꯃꯤꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯊꯥꯔꯛꯈꯤꯕ ꯎꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯇꯥꯡ 3 ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟꯁꯤꯗ ꯃꯤꯌꯥꯝꯅ ꯀꯔꯤ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯀꯔꯤ ꯊꯧꯒꯥꯏ ꯂꯧꯒꯅꯤ ꯒꯣꯔꯃꯦꯟꯒ ꯎꯅꯒꯗ꯭ꯔꯥ ꯎꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯑꯣꯏꯅ ꯂꯧꯃꯤꯟꯅꯔꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯂꯧꯕ ꯐꯤꯔꯦꯞ ꯑꯗꯣ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯧꯃꯤꯟꯅꯕ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟꯗ ꯂꯧꯕ ꯋꯥꯔꯦꯞꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯄ꯭ꯔꯦꯁ ꯑꯃꯁꯨꯡ ꯄ꯭ꯔꯤꯟꯠ ꯑꯦꯟड ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯇ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ